ꯅꯣꯡꯗꯥꯏꯔꯝ ꯐꯣꯡꯕꯁꯤ ꯐꯣꯡꯁꯤꯡꯗꯒꯤ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯈꯣꯝꯒꯠꯆꯔꯒ ꯃꯌꯥꯝꯗ ꯁꯤꯌꯔ ꯇꯧꯖꯒꯦ꯫ ꯂꯝ ꯃꯄꯨꯒꯤ ꯑꯌꯥꯕ ꯌꯥꯎꯗꯅ ꯂꯝ ꯂꯧꯁꯤꯟꯕꯤꯒꯅꯨ꯫ ꯑꯦꯁꯤꯌꯥꯟ ꯍꯥꯏꯠꯋꯦ ꯂꯝꯕꯤ ꯑꯃ ꯑꯣꯏꯔꯤꯕ ꯏꯝꯐꯥꯜ ꯃꯣꯔꯦ ꯂꯝꯕꯤ ꯄꯥꯛꯊꯣꯛ ꯆꯥꯎꯊꯣꯛꯅꯕꯒꯤꯗꯃꯛ ꯂꯩꯉꯥꯛꯅ ꯄꯥꯏꯈꯠꯂꯛꯄ ꯊꯕꯛ ꯊꯧꯔꯝꯗ ꯇꯦꯡꯅꯧꯄꯥꯜ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯑꯦꯁꯤꯌꯥꯟ ꯍꯥꯏꯠꯋꯦ ꯃꯅꯥꯛꯀꯤ ꯂꯝꯕꯤ ꯃꯄꯨ ꯑꯃꯗꯤ ꯌꯨꯝꯒꯤ ꯃꯄꯨꯁꯤꯡ ꯇꯥꯟꯅꯗꯅ ꯂꯩꯉꯥꯛꯅ ꯅꯝꯐꯨ ꯍꯥꯐꯨꯗ ꯂꯝ ꯂꯧꯁꯤꯟꯕꯤꯒꯅꯨ ꯍꯥꯏꯅ ꯏꯟꯗꯤꯌꯣ ꯃꯦꯝꯕꯔ ꯑꯦꯁꯤꯌꯥꯟ ꯍꯥꯏꯠꯋꯦ 1 ꯑꯦꯐꯦꯛꯇꯦꯗ ꯀꯃꯤꯇꯤ ꯇꯦꯡꯅꯧꯄꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯀꯃꯤꯇꯤꯒꯤ ꯆꯦꯌꯔꯃꯦꯟ ꯑꯣꯏꯔꯤꯕ ꯃꯤꯁꯇꯔ ꯊꯥꯡꯂꯝ ꯊꯧꯇꯥꯡꯅ ꯐꯣꯡꯗꯣꯔꯛꯄꯗ ꯂꯝꯕꯤ ꯑꯁꯤ ꯁꯦꯝꯕꯗ ꯁꯣꯛꯀꯗꯕ ꯂꯝꯒꯤ ꯃꯄꯨꯁꯤꯡ ꯉꯁꯤ ꯐꯥꯎꯕ ꯐꯪꯐꯝ ꯊꯣꯛꯄ ꯀꯝꯄꯦꯟꯁꯦꯁꯟ ꯐꯪꯗꯅ ꯂꯩꯔꯤ꯫ ꯑꯊꯨꯕ ꯃꯇꯝꯗ ꯂꯩꯉꯥꯛꯅ ꯌꯥꯁꯤꯟꯅꯕ ꯑꯃ ꯄꯨꯔꯛꯇꯕ ꯇꯥꯔꯒꯗꯤ ꯑꯀꯟꯕ ꯈꯣꯡꯖꯪ ꯆꯪꯁꯤꯟꯅꯕ ꯁꯦꯝ ꯁꯥꯔꯦ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯂꯗꯨꯅ ꯑꯦꯁꯤꯌꯥꯟ ꯍꯥꯏꯠꯋꯦꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗ ꯂꯩꯔꯤꯕ ꯃꯣꯔꯦ ꯕꯥꯏꯄꯥꯁ ꯔꯣꯗ, ꯂꯣꯛꯆꯥꯎ, ꯂꯝꯀꯥꯡ ꯑꯃꯗꯤ ꯇꯦꯡꯅꯧꯄꯥꯜꯗ ꯂꯝꯒꯤ ꯃꯄꯨꯁꯤꯡꯒꯤ ꯑꯌꯥꯕ ꯌꯥꯎꯗꯅ ꯕꯥꯏ ꯐꯣꯔꯁ ꯁꯤꯖꯤꯟꯅꯗꯨꯅ ꯌꯨꯝ ꯀꯩ ꯊꯨꯗꯦꯛꯄꯒꯤ ꯋꯥꯈꯜꯂꯣꯟ ꯑꯁꯤ ꯇꯧꯕꯤꯗꯅꯕ ꯑꯃꯗꯤ ꯗꯦꯃꯣꯀ꯭ꯔꯦꯁꯤ ꯆꯠꯄ ꯂꯩꯕꯥꯛ ꯑꯃ ꯑꯣꯏꯕꯅ ꯃꯥꯒꯤ ꯔꯥꯏꯠ ꯃꯠꯄꯤꯒꯅꯨ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯃꯄꯥꯟ ꯂꯝꯒꯤ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯈꯔ ꯆꯥꯏꯅꯥꯗ ꯅꯦꯁꯅꯦꯜ ꯐ꯭ꯂꯦꯒ ꯏꯟꯁꯜ ꯇꯧꯕꯁꯤꯡ ꯆꯩꯔꯥꯛ ꯄꯤꯒꯗꯧꯔꯤ꯫ ꯆꯥꯏꯅꯥꯒꯤ ꯗ ꯁ꯭ꯇꯦꯟꯗꯤꯡ ꯀꯃꯤꯇꯤ ꯑꯣꯐ ꯆꯥꯏꯅꯥ ꯀꯣꯡꯒ꯭ꯔꯦꯁꯅ ꯂꯧꯕ ꯋꯥꯔꯦꯞ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯥꯏꯅꯥꯒꯤ ꯐ꯭ꯂꯦꯒꯄꯨ ꯏꯟꯁꯜ ꯇꯧꯕꯁꯤꯡ ꯑꯀꯟꯕ ꯆꯩꯔꯥꯛ ꯄꯤꯅꯅꯕ ꯂꯣꯕꯨ ꯁꯦꯝꯗꯣꯛꯂꯗꯨꯅ ꯍꯦꯟꯅ ꯀꯟꯕ ꯆꯩꯔꯥꯛ ꯄꯤꯅꯅꯕ ꯂꯣ ꯁꯦꯝꯈ꯭ꯔꯦ꯫ ꯂꯣ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯥꯏꯅꯥꯒꯤ ꯐ꯭ꯂꯦꯒꯄꯨ ꯏꯟꯁꯜ ꯇꯧꯗꯨꯅ ꯋꯥ ꯉꯥꯡꯕ, ꯁꯦꯒꯥꯏꯕ, ꯑꯔꯥꯟꯕ ꯃꯑꯣꯡꯗ ꯌꯦꯛꯁꯟꯕ ꯑꯃꯗꯤ ꯃꯩ ꯊꯥꯕꯅꯆꯤꯡꯕ ꯇꯧꯕꯁꯤꯡꯕꯨ ꯀ꯭ꯔꯤꯃꯤꯅꯦꯜꯅꯤ ꯍꯥꯏꯅ ꯂꯧꯗꯨꯅ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯆꯠꯊꯔꯒ ꯑꯀꯟꯕ ꯆꯩꯔꯥꯛ ꯄꯤꯔꯒꯅꯤ ꯍꯥꯏꯔꯤ꯫ ꯍꯥꯏꯔꯤꯕ ꯅꯦꯁꯅꯦꯜ ꯐ꯭ꯂꯦꯒ ꯑꯃꯁꯨꯡ ꯅꯦꯁꯅꯦꯜ ꯏꯝꯕ꯭ꯂꯦꯝꯁꯀꯤ ꯁꯦꯝꯗꯣꯛꯂꯕ ꯂꯣ ꯑꯁꯤ ꯏꯪ 2012ꯒꯤ ꯖꯅꯋꯥꯔꯤ ꯑꯃꯗꯒꯤ ꯆꯥꯏꯅꯥ ꯈꯛ ꯅꯠꯇꯅ ꯍꯣꯡꯀꯣꯡ ꯑꯃꯗꯤ ꯃꯀꯥꯎꯗꯁꯨ ꯆꯠꯅꯕ ꯍꯧꯔꯒꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯂꯤ ꯍꯥꯏꯅꯁꯨ ꯄꯥꯎꯆꯦ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯂꯤ꯫ ꯑꯇꯣꯞꯄ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯑꯃꯁꯨꯡ ꯉꯛꯅꯤꯡꯉꯥꯏ ꯑꯣꯏꯕ ꯄꯥꯎ ꯑꯃꯅ ꯑꯃꯨꯛ ꯎꯖꯥ ꯑꯃ ꯃꯉꯛ ꯀꯛꯇꯨꯅ ꯍꯥꯠꯈꯤꯕꯒꯤ ꯐ꯭ꯔꯦꯟꯆ ꯄꯨꯂꯤꯁꯅ ꯃꯤꯑꯣꯏ 7 ꯐꯒꯠꯂꯦ꯫ ꯐ꯭ꯔꯦꯟꯆꯇ ꯍꯤꯁꯇꯣꯔꯤ ꯇꯥꯛꯄ ꯑꯣꯖꯥ ꯑꯃꯕꯨ ꯃꯉꯛ ꯀꯛꯇꯨꯅ ꯍꯥꯠꯈ꯭ꯔꯦ꯫ ꯊꯧꯗꯣꯛ ꯑꯗꯨꯗ ꯆꯦꯟꯅꯕ ꯃꯤꯑꯣꯏ 7 ꯐ꯭ꯔꯦꯟꯆ ꯄꯨꯂꯤꯁꯅ ꯐꯒꯠꯄ ꯉꯝꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯊꯧꯗꯣꯛ ꯑꯁꯤ ꯍꯤꯁꯇꯣꯔꯤ ꯇꯥꯛꯄ ꯑꯣꯖꯥ ꯁꯃꯨꯑꯦꯜ ꯄꯥꯔꯇꯤꯅ ꯄ꯭ꯔꯣꯐꯦꯠ ꯃꯨꯍꯝꯃꯗꯀꯤ ꯀꯥꯔꯇꯨꯟ ꯀ꯭ꯂꯥꯁꯇ ꯎꯠꯂꯨꯕꯗꯒꯤ ꯑꯣꯏꯔꯛꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯔꯁꯤꯌꯥꯒꯤ ꯄꯦꯔꯤꯁꯇ ꯂꯩꯕ ꯑꯦꯝꯕꯦꯁꯤꯗꯒꯤ ꯐꯣꯡꯗꯣꯔꯛꯄꯗ ꯃꯤꯌꯥꯠꯄ ꯑꯗꯨ ꯑꯕꯗꯨꯜꯂꯥ ꯑꯦꯟꯖꯣꯔꯣꯞ ꯑꯣꯏꯔꯝꯕ ꯌꯥꯏ꯫ ꯃꯍꯥꯛ ꯐ꯭ꯔꯦꯟꯆꯇ ꯃꯍꯥꯛꯅ ꯆꯍꯤ 3 ꯁꯨꯔꯛꯄꯗ ꯂꯥꯛꯇꯨꯅ ꯑꯦꯁꯂꯝ ꯂꯧꯔꯕ ꯃꯇꯨꯡꯗ ꯍꯟꯗꯛꯇ ꯔꯦꯁꯤꯗꯦꯟꯁ ꯄꯥꯔꯃꯤꯠ ꯐꯪꯕꯅꯤ꯫ ꯃꯍꯥꯛ ꯔꯁꯤꯌꯥꯟꯒꯤ ꯀꯔꯤꯒꯨꯝꯕ ꯍꯤꯔꯝ ꯑꯃꯠꯇꯗ ꯃꯔꯤ ꯂꯩꯅꯗꯦ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯐꯥꯔꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯃꯍꯩ ꯃꯁꯤꯡ ꯇꯝꯂꯤꯕꯤ ꯅꯨꯄꯤꯃꯆꯥ, ꯃꯥꯒꯤ ꯃꯄꯥ ꯑꯃꯁꯨꯡ ꯏꯁꯂꯥꯃꯤꯁ ꯃꯤꯂꯤꯇꯦꯟꯒꯤ ꯃꯦꯝꯕꯔꯁꯤꯡ ꯌꯥꯎꯔꯤ ꯍꯥꯏꯅ ꯐ꯭ꯔꯦꯟꯆ ꯄꯨꯂꯤꯁꯅ ꯐꯣꯡꯗꯣꯔꯛꯂꯤ ꯍꯥꯏꯅꯁꯨ ꯄꯥꯎꯆꯦ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯑꯣꯏꯅ ꯃꯅꯤꯄꯨꯔꯒꯤ ꯄꯥꯎ ꯑꯃ ꯃꯤꯅꯤꯁꯇꯔ ꯂꯨꯈꯣꯏ ꯃꯤꯅꯤꯁꯇꯔ ꯑꯃ ꯑꯣꯏꯕꯒꯤ ꯊꯧꯗꯥꯡ ꯈꯪꯗꯕ ꯃꯤꯁꯛꯅꯤ ꯍꯥꯏꯅ ꯀꯣꯡꯒ꯭ꯔꯦꯁꯅ ꯃꯔꯥꯜ ꯁꯤꯈ꯭ꯔꯦ꯫ ꯃꯤꯅꯤꯁꯇꯔ ꯂꯨꯈꯣꯏ ꯖꯣꯔꯆꯦꯒꯤ ꯖꯣꯀꯔ ꯃꯥꯜꯂꯤ꯫ ꯑꯦꯝ.ꯑꯦꯜ.ꯑꯦ. ꯔꯟꯖꯤꯠ ꯄꯥꯟꯗꯝ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯋꯥꯡꯒꯣꯏ ꯀꯦꯟꯗ꯭ꯔꯒꯤ ꯑꯄꯨꯟꯕ ꯄꯣꯂꯤꯡ ꯁ꯭ꯇꯦꯁꯟ 90ꯒꯤ ꯄꯣꯂꯤꯡ ꯑꯃꯃꯝꯗꯒꯤ ꯑꯥꯏ.ꯑꯦꯟ.ꯁꯤꯒꯤ ꯋꯥꯀꯔ ꯀꯨꯟ ꯁꯔꯨꯛ ꯌꯥꯗꯨꯅ ꯁ꯭ꯅꯣꯂꯦꯟ ꯀꯣꯝꯄ꯭ꯂꯦꯛꯁ ꯁꯃꯨꯔꯧ ꯅꯥꯎꯔꯦꯝꯗ ꯄꯣꯂꯤꯇꯤꯀꯦꯜꯒꯤ ꯑꯣꯏꯕ ꯃꯤꯐꯝ ꯑꯃ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯃꯤꯐꯝ ꯑꯗꯨꯗ ꯀꯣꯡꯒ꯭ꯔꯦꯁꯀꯤ ꯂꯨꯆꯤꯡꯕꯁꯨ ꯑꯣꯏꯔꯤꯕ ꯆꯤꯐ ꯋꯤꯞ ꯁꯤ.ꯑꯦꯜ.ꯄꯤ. ꯒꯣꯕꯤꯟꯗꯥꯁ ꯀꯣꯟꯊꯧꯖꯝ, ꯑꯦꯝ.ꯑꯦꯜ.ꯑꯦ. ꯑꯦꯟ. ꯂꯣꯀꯦꯟ, ꯑꯦꯝ.ꯑꯦꯜ.ꯑꯦ. ꯐꯖꯨꯔ ꯔꯍꯤꯝ ꯑꯃꯗꯤ ꯑꯦꯝ.ꯑꯦꯜ.ꯑꯦ. ꯔꯟꯖꯤꯠ ꯌꯥꯎꯅ ꯑꯦꯝ.ꯄꯤ.ꯁꯤ.ꯁꯤꯒꯤ ꯑꯣꯐꯤꯁ ꯕꯤꯌꯔꯔꯁꯤꯡꯁꯨ ꯁꯔꯨꯛ ꯌꯥꯈꯤ꯫ ꯅꯕꯦꯝꯕꯔ 8ꯇ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯋꯥꯡꯒꯣꯏ ꯀꯦꯟꯗ꯭ꯔꯒꯤ ꯃꯔꯛꯀꯤ ꯃꯤꯈꯜꯗ ꯑꯦꯛꯁ-ꯑꯦꯝ.ꯑꯦꯜ.ꯑꯦ. ꯁꯂꯥꯝ ꯖꯣꯏꯕꯨ ꯃꯥꯏ ꯄꯥꯛꯅꯕ ꯇꯤꯟꯈꯤꯕ ꯃꯤꯌꯥꯝꯗ ꯀꯣꯡꯒ꯭ꯔꯦꯁꯀꯤ ꯂꯤꯗꯔꯁꯤꯡꯅ ꯋꯥꯡꯒꯣꯏ ꯀꯦꯟꯗ꯭ꯔꯒꯤ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯗ ꯏꯊꯤꯜ ꯄꯤꯔꯝꯈꯤ ꯍꯥꯏꯔꯤ꯫ ꯊꯧꯔꯝ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯃꯔꯛꯀꯤ ꯃꯤꯈꯜ ꯑꯁꯤꯗ ꯀꯣꯡꯒ꯭ꯔꯦꯁ ꯃꯤꯔꯦꯞ ꯑꯣꯏꯅ ꯄꯨꯊꯣꯛꯂꯤꯕ ꯁꯂꯥꯝ ꯖꯣꯏꯅ ꯋꯥꯡꯒꯣꯏ ꯀꯦꯟꯗ꯭ꯔꯒꯤ ꯅꯞꯁꯥ ꯕꯦꯅꯤꯐꯤꯁꯔꯤꯒꯤ ꯀꯥꯔꯗ ꯌꯦꯟꯊꯣꯛꯇꯕ ꯕꯦꯅꯤꯐꯤꯁꯔꯤꯁꯤꯡꯒꯤ ꯆꯥꯛꯊꯨꯡ ꯃꯠꯂꯤꯕ ꯃꯤꯑꯣꯏ ꯑꯗꯨꯗ ꯐꯥꯗꯨꯅ ꯂꯤꯒꯦꯜꯒꯤ ꯑꯣꯏꯕ ꯑꯦꯛꯁꯟ ꯂꯧꯒꯅꯤ꯫ ꯃꯁꯤꯒ ꯂꯣꯏꯅꯅ ꯆꯥꯛꯊꯨꯡ ꯃꯠꯄꯤꯈ꯭ꯔꯕꯁꯤꯡꯒꯤ ꯆꯥꯛꯊꯨꯡ ꯑꯃꯗꯤ ꯀꯥꯔꯗꯁꯤꯡ ꯕꯦꯅꯤꯐꯤꯁꯔꯤꯁꯤꯡꯒꯤ ꯈꯨꯠꯊꯥꯡꯗ ꯌꯧꯍꯟꯒꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯃꯥꯡꯈꯤꯕ ꯆꯦꯡꯁꯤꯡ ꯆꯤꯠꯊꯗꯅ ꯆꯦꯟꯅꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯗꯒꯤ ꯂꯧꯈꯠꯄ ꯑꯁꯤꯅ ꯃꯤꯈꯜꯗ ꯃꯥꯏ ꯄꯥꯛꯂꯕ ꯃꯇꯨꯡ ꯑꯍꯥꯟꯕ ꯑꯣꯏꯅ ꯇꯧꯒꯗꯕ ꯊꯕꯛꯁꯤꯡꯗꯨꯒꯤ ꯃꯅꯨꯡꯗ ꯑꯃꯅꯤ ꯍꯥꯏꯅ ꯇꯤꯜꯂꯤꯕ ꯃꯤꯌꯥꯝꯗ ꯐꯣꯡꯗꯣꯛꯈꯤ꯫ ꯃꯤꯐꯝ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯋꯥꯡꯒꯣꯏ ꯑꯦ.ꯁꯤꯒꯤ ꯍꯥꯟꯅꯒꯤ ꯃꯤꯍꯨꯠ ꯑꯣꯏꯔꯝꯕ ꯑꯃꯗꯤ ꯍꯧꯖꯤꯛ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯤꯕ ꯑꯣ ꯂꯨꯈꯣꯏꯕꯨ ꯃꯤꯅꯤꯁꯇꯔ ꯑꯃ ꯑꯣꯏꯕꯒꯤ ꯊꯧꯗꯥꯡ ꯈꯪꯗꯕ ꯃꯤꯁꯛꯅꯤ ꯍꯥꯏꯅ ꯁꯨꯒꯅꯨ ꯀꯦꯟꯗ꯭ꯔꯒꯤ ꯑꯦꯝ.ꯑꯦꯜ.ꯑꯦ. ꯀꯦ. ꯔꯟꯖꯤꯠꯅ ꯃꯔꯥꯜ ꯁꯤꯔꯗꯨꯅ ꯂꯨꯈꯣꯏ ꯑꯁꯤ ꯖꯣꯔꯆꯦꯠꯀꯤ ꯖꯣꯀꯔ ꯃꯥꯜꯂꯤ ꯍꯥꯏꯅ ꯀꯔꯦꯝꯅꯈ꯭ꯔꯦ ꯍꯥꯏꯅꯁꯨ ꯄꯥꯟꯗꯝꯗꯒꯤ ꯐꯪꯕ ꯁꯣꯔꯁ ꯑꯃꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ꯫
losilakpo oina maruoiba content masa amani kitang share tawjaramge paw se losilakpo oina khangjinbada kanaba maruoiba paw amanamo COVID-19 virus unsara pung mapan hingba ngami study Tokyo 18 COVID-19 virus asi miyoibigi unsara pung mapan hingba ngami haina Japanese researchers singna thengnare hairaduna COVID-19 pandemic mayoknaba yamna toina khut hambagi tangai phadaba laire haibadu utkhre flu na miyoibagi unsara pung amaga minute nipan rom hingba ngami haibadu comparison tawraduna clinical infection diseases surveil hairi COVID-19 thogaliba mahik SARS-CoV-2 miyoibagi unsara pung mapan hingba ngami haibasi siraba matung nongma leiraga sangyeng tawbada khanglakpani COVID-19 virus aduga flu virus anima hand sanitizer sizinabada second taraga mangagi manungda mapangal sondaki SARS-CoV-2 unsara kuini hingba ngambasina contact transmission risk hengathalli adumainamak hand hygiene na risk hantahanba ngami haina study asina hairi study asi World Health Organization gi guidance ta satakhibani hainasu pauksi asina makhatana phongdokli atop paw amanamu Thailand gi Prime Minister amadi ningthau pham thadau haina protest tawkhre Thailand da yamlaba miyamna Prime Minister Prayut Sanosa amasum ningthau maha Basiralongkornbu pham thadau haiduna protest tawkhre protest atuda police na akan mamongda muknaraba matungda water cannon na chingba sijinaduna yamlaba miyam sing adubu tankhainaba honaki hairi nakalamaramda tonganba mafam amada tawba protesta police singa thoidokpa akan mamuknaba laikhide loinana pungkhra protest toraba matungda yamlaba miyam adu yumda hanaki hairi laingakna protest asi namthanabagi damak Bangkok ki public transport system sing thengjinki Prime Minister amadi ningthaubu pham thadou haibasi laibak asigi citizen amabu insult tawbagi sei taraga manga jail da leibagi serak phangba yai haina palli hainasu pauksisna makhatari losilakpo oina paw amana Azerbaijan na Armenia da laman khumlagani haikre Azerbaijan gi president Ilham Aliyev na Azerbaijan amasum Armenia anigi marakta lainariba phibam asida atopa leibak kiana lan taunadanaba hairakpada natana Russia amasum Turkey na asauba responsibility lauduna lairingai ser asida Azerbaijan gi city amada Armenia na misal kapsinduna attack torakpadagi tumduna lairiba misam taraga nitu hatkiba madi ganja city bu akai atoi nangankhiba asida Azerbaijan na chapchaba pakhompi gani haikre angan ba ayukta torakhiba attack oibana miyamda ka hena mi paiba pokhanbata natana yamdrabada miyoi nifusu asu apan nangki haina pauksiyesina makhatana phongdurori miyam ngasigdi matang sa lusinjarage soikiblan ki biyor sunga pigina du haye ayungata anaw anaw bu ipapuraga mayam update pijaraken thank you